None District Kilongzang Khulda NSCN IM amadi Jelyarung United Front ZUF oigani chingnaba ani gi marakta akan mamaong da hauzik khutthoknare haidi. Dubai da chathariba COP28 da khetri tamana tongan bakhongjang kaya changsinduna state asida narco terrorist singna chathariba human rights violation sing malemgi miyam da khanghankhre. Amasung Zoram People's Movement ZPM gi luchingba Laldu Homang asi Mizoram gi anoba Chief Minister oina wasak lawkhre.